ꯁꯧꯒ꯭ꯔꯤ ꯑꯉꯥꯡꯕ ꯍꯧꯔꯦ. ꯁꯧꯒ꯭ꯔꯤ ꯑꯉꯥꯡꯕꯁꯦ ꯌꯥꯝ ꯍꯥꯎꯔꯖꯥꯠꯅꯤ. ꯌꯥꯝꯅ ꯑꯩꯅ ꯆꯥꯕ ꯀꯥꯟꯗ ꯁꯧꯒ꯭ꯔꯤ ꯐꯥꯔꯝ ꯇꯧꯕꯤꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ. ꯁꯧꯒ꯭ꯔꯤꯁꯦ ꯑꯁꯤ ꯑꯉꯥꯡꯕꯅꯦ ꯌꯥꯝ ꯍꯥꯎꯋꯦ. ꯁꯧꯒ꯭ꯔꯤ ꯑꯉꯥꯡꯕꯁꯦ ꯁꯤ ꯇꯤꯜꯍꯧ ꯐꯖꯅ ꯁꯣꯏꯖꯤꯜꯂꯕ ꯉꯥ ꯑꯌꯥꯏꯕ ꯍꯥꯞꯆꯤꯜꯂꯕ ꯑꯗꯨꯒ ꯁꯤ ꯃꯍꯤꯁꯤꯗꯤ ꯆꯥ ꯇꯣꯠꯄꯗꯀꯣ ꯃꯊꯛꯈꯤꯕꯗ ꯂꯣꯏꯕ ꯈꯪꯍꯧꯗꯦꯕ. ꯑꯗꯒꯤ ꯈꯥꯃꯦꯟ ꯍꯦꯛꯀꯦ ꯃꯌꯥꯝ ꯀꯣ ꯗꯥꯏꯃꯟꯒꯤ ꯈꯥꯃꯦꯟꯅꯤ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯀꯤꯠꯆꯟ ꯒꯥꯔꯗꯦꯟꯁꯤꯗ ꯊꯥꯕ ꯍꯥꯏꯇꯥꯔꯦ. ꯐꯖꯅ ꯅꯝꯕꯤꯌꯣ. ꯑꯁ ꯉꯥꯏꯈꯣꯀꯣ ꯀꯔꯤꯅꯣꯍꯦ. ꯑꯣ ꯌꯥꯔꯦ. ꯈꯥꯃꯦꯟꯅꯤꯗꯣ ꯗꯥꯏꯃꯟꯒꯤ ꯑꯩꯈꯣꯏꯒꯤ ꯀꯤꯠꯆꯟ ꯒꯥꯔꯗꯦꯟ ꯍꯥꯏꯇꯥꯔꯦ. ꯈꯥꯃꯦꯟ ꯁꯨꯝ ꯊꯥꯖꯤꯜꯂꯗꯤ ꯍꯧꯋꯤꯗꯅꯀꯣ ꯄꯣꯠꯁꯦ. ꯁꯅꯥꯔꯩ ꯑꯉꯥꯡꯕꯗꯨꯅꯤ. ꯁꯅꯥꯔꯩ ꯑꯉꯥꯡꯕ ꯄꯔꯦꯡꯁꯦ ꯂꯩꯔꯦ ꯂꯣꯏꯅ. ꯑꯗꯒꯤ ꯁꯧꯒ꯭ꯔꯤ ꯁꯤꯗꯁꯨ ꯂꯩꯔꯦ. ꯑꯦꯕ꯭ꯔꯤ ꯈꯣꯡꯀꯥꯞ ꯑꯅꯤꯗ ꯁꯧꯒ꯭ꯔꯤ ꯑꯗꯨꯝ ꯍꯧꯋꯦ. ꯁꯧꯒ꯭ꯔꯤ ꯑꯉꯥꯡꯕꯁꯦ. ꯑꯉꯥꯡꯕꯁꯤꯗꯤ ꯃꯁꯤ ꯀꯪꯍꯜꯂ ꯊꯝꯕꯁꯨ ꯌꯥꯏ. ꯑꯗꯨ ꯃꯔꯨ ꯄꯥꯟꯕꯁꯨ ꯌꯥꯎꯔꯛꯏ ꯁꯤ ꯎꯠꯆꯒꯦ. ꯑꯗꯨꯒ ꯑꯁꯤꯒꯤ ꯃꯔꯨꯁꯦ ꯀꯪꯍꯜꯂꯒ ꯊꯝꯃꯒ ꯍꯌꯦꯡ ꯖꯨꯟ ꯖꯨꯂꯥꯏ ꯑꯇꯩ ꯀꯩꯅꯣ ꯐꯪꯅꯗ꯭ꯔꯀꯥꯟꯗ ꯑꯂꯨ ꯈꯔ ꯁꯣꯏꯔꯒ ꯇꯤꯜꯍꯧ ꯀꯩꯀꯩ ꯉꯥ ꯑꯌꯥꯏꯕ ꯍꯥꯞꯄꯗ ꯆꯤꯛꯀꯦꯜꯁꯨ ꯌꯦꯡꯕꯤꯌꯨꯀꯣ. ꯑꯗꯣ ꯑꯃ ꯑꯅꯤ ꯁꯤꯗꯁꯨ ꯍꯧꯔꯤꯁꯦ ꯄꯣꯠꯁꯦ. ꯁꯧꯒ꯭ꯔꯤ ꯑꯉꯥꯡꯕꯅꯤ. ꯑꯗꯨ ꯁꯤꯗꯁꯨ ꯑꯃ ꯑꯅꯤ ꯁꯧꯒ꯭ꯔꯤ ꯑꯉꯥꯡꯕꯅꯤ. ꯁꯤ ꯂꯩꯔꯦ. ꯈꯥꯃꯦꯟꯁꯨ ꯑꯃ ꯍꯦꯛꯀꯦ. ꯁꯤ ꯍꯦꯛꯑꯦ. ꯈꯥꯃꯦꯟꯁꯤ ꯌꯥꯝ ꯆꯥꯎꯋꯦ. ꯈꯥꯃꯦꯟꯁꯤ ꯌꯥꯝꯃꯦ. ꯑꯗꯒꯤ ꯁꯤꯗꯤ ꯈꯔ ꯄꯤꯛꯄ ꯃꯥꯜꯂꯦ. ꯁꯤꯗꯤ ꯅꯅꯥꯎꯅꯤ. ꯈꯥꯃꯦꯟ ꯅꯅꯥꯎꯅꯤ. ꯁꯤꯗꯤ ꯇꯣꯛꯑꯦ. ꯍꯌꯦꯡ ꯍꯥꯡꯆꯤꯠ ꯑꯃꯨꯛ ꯍꯦꯛꯀꯦ. ꯇꯣ ꯁꯤꯒꯤ ꯂꯩꯔꯦ. ꯇꯣ ꯑꯉꯥꯡꯕꯗꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯁꯧꯒ꯭ꯔꯤ ꯑꯉꯥꯡꯕ ꯃꯄꯥꯟꯁꯤꯗ ꯀ꯭ꯂꯣꯖ ꯇꯧꯕꯤꯌꯣ. ꯁꯤ ꯇꯧꯕꯤꯌꯣ. ꯁꯤꯒꯤ ꯃꯍꯩꯁꯦ ꯁꯤ ꯕꯦꯁꯅꯤ. ꯁꯤ ꯃꯍꯩꯁꯦ ꯁꯤ ꯀꯪꯍꯜꯂꯒ ꯊꯝꯀꯥꯟꯗ ꯍꯌꯦꯡ ꯄꯨꯔꯥ ꯃꯩ. ꯑꯗꯨꯅ ꯁꯤ ꯁꯧꯒ꯭ꯔꯤ ꯂꯩꯔꯦ. ꯁꯧꯒ꯭ꯔꯤ ꯑꯉꯥꯡꯕ ꯍꯦꯛꯄ ꯂꯥꯛꯑꯣ. ꯗꯥꯏꯃꯟꯗ ꯂꯥꯛꯄꯗ ꯁꯧꯒ꯭ꯔꯤ ꯑꯉꯥꯡꯕ ꯍꯦꯛꯄ ꯂꯥꯛꯄꯤꯌꯣ. ꯁꯤ ꯈꯥꯃꯦꯟꯅꯤ. ꯈꯥꯃꯦꯟꯁꯦ ꯑꯗꯨꯝ ꯁꯤꯁꯨ ꯈꯣꯡꯐꯝ ꯈꯨꯗꯤꯡꯒꯤ ꯈꯥꯃꯦꯟ ꯑꯃꯃꯝ ꯑꯗꯨꯝ ꯂꯩꯕꯅꯦ. ꯑꯗꯨꯅ ꯁꯤ ꯈꯥꯃꯦꯟ ꯃꯥꯜꯂꯦ. ꯑꯅꯤ ꯑꯍꯨꯝ ꯍꯦꯛꯈ꯭ꯔꯦ. ꯌꯦꯡꯕꯤꯌꯣ ꯑꯩꯒꯤ ꯈꯥꯃꯦꯟ ꯃꯌꯥꯝꯁꯤꯡ. ꯑꯩꯅ ꯍꯦꯛꯄꯗ ꯇꯠꯇꯅꯕꯅ ꯀꯥꯇꯤ ꯁꯤꯖꯤꯟꯅꯕ. ꯀꯥꯇꯤ. ꯑꯗꯨꯒ ꯌꯨꯝꯗ ꯂꯩꯈꯣꯝ ꯂꯩ. ꯆꯠꯂꯣ. ꯁꯤ ꯑꯃꯃꯨꯛ ꯍꯦꯛꯀꯦꯀꯣ ꯃꯌꯥꯝ. ꯁꯤ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯍꯦꯛꯈ꯭ꯔꯦ. ꯂꯩꯔꯦ ꯈꯥꯃꯦꯟ. ꯁꯧꯒ꯭ꯔꯤ ꯂꯩꯔꯦ. ꯑꯃꯨꯛꯁꯨ ꯈꯥꯃꯦꯟ ꯂꯩꯔꯦ. ꯈꯥꯃꯦꯟꯁꯤ ꯑꯃꯁꯤ ꯈꯔ ꯄꯤꯛꯑꯦ. ꯁꯤꯅ ꯈꯔ ꯄꯤꯛꯑꯦ. ꯁꯤ ꯂꯩꯔꯦ. ꯁꯤꯁꯨ ꯄꯥꯜꯂꯦ. ꯁꯤꯁꯨ ꯈꯔ ꯄꯤꯛꯑꯦ. ꯑꯣꯀꯦ. ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯂꯥꯛꯑꯣ. ꯈꯥꯃꯦꯟ ꯑꯉꯧꯕꯅꯦ. ꯈꯥꯃꯦꯟ ꯑꯈꯥꯕꯤꯗ ꯑꯉꯧꯕ ꯍꯥꯏ. ꯃꯁꯤ ꯀꯔꯤ ꯃꯃꯤꯡ ꯀꯧꯕꯅꯣ ꯈꯪꯗꯦ. ꯑꯗꯨꯒ ꯁꯤ ꯍꯦꯛꯀꯦ. ꯃꯈꯣꯛꯁꯦ ꯀꯥꯇꯤꯅ ꯇꯧꯔꯒ ꯁꯠꯄꯒꯤ ꯍꯦꯛꯀꯦ. ꯁꯤꯅꯤꯗꯣ ꯁꯤ ꯈꯥꯃꯦꯟꯁꯤ. ꯁꯤ ꯈꯥꯃꯦꯟꯁꯤ ꯃꯥꯁꯤ ꯈꯥꯃꯦꯟ ꯑꯈꯥꯕꯤ ꯑꯆꯧꯕꯅꯤ ꯍꯥꯏ. ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ. ꯁꯤ ꯃꯀꯛ ꯀꯛꯑꯒ ꯉꯥ ꯃꯀꯣꯛ ꯃꯔꯨꯒ ꯉꯧꯔ ꯆꯥꯕꯗꯤ ꯌꯥꯝ ꯍꯥꯎꯋꯦ. ꯃꯁꯤꯒꯤ ꯐꯅꯌꯥꯝ ꯍꯦꯛꯑꯦ. ꯄꯥꯝꯕꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ. ꯁꯤ ꯇꯤꯡꯈꯪ ꯄꯥꯜꯂꯦ. ꯁꯤ ꯃꯆꯥ ꯑꯃꯁꯨ ꯄꯥꯜꯂꯦ. ꯁꯤꯗꯤ ꯍꯦꯛꯑꯔꯣꯏ. ꯁꯤꯃ ꯂꯩꯔꯦ. ꯑꯍꯨꯝ ꯍꯦꯛꯈ꯭ꯔꯦ. ꯁꯤꯗꯤ ꯇꯤꯡꯈꯪ ꯄꯥꯟꯕꯅꯤꯅ ꯌꯣꯒꯦ ꯇꯧꯋꯦ. ꯌꯥꯝ ꯍꯥꯎꯋꯦ ꯁꯤꯁꯦ. ꯑꯗꯣ ꯁꯤ ꯂꯩꯔꯦ. ꯃꯌꯥꯝ ꯍꯦꯛꯈ꯭ꯔꯦ. ꯑꯗꯒꯤ ꯁꯤ ꯈꯥꯃꯦꯟ ꯂꯩꯔꯦꯀꯣ. ꯁꯤꯗꯁꯨ ꯁꯧꯒ꯭ꯔꯤꯁꯨ ꯑꯃꯨꯛ ꯂꯩꯔꯦ. ꯆꯣꯔꯐꯣꯟ ꯂꯩꯔꯦ. ꯁꯤꯅ ꯀꯩꯅꯣ ꯂꯩꯔꯦ. ꯑꯩꯈꯣꯏꯒꯤ ꯃꯨꯛꯊ꯭ꯔꯨꯕꯤ ꯃꯅꯥ. ꯃꯨꯛꯊ꯭ꯔꯨꯕꯤ ꯊꯔꯣꯏ ꯊꯣꯡꯕꯗ ꯇꯧꯕꯗꯣ. ꯃꯅꯝꯁꯦ. ꯁꯤ ꯊꯔꯣꯏꯒꯤꯅꯦ. ꯂꯥꯏ ꯊꯔꯣꯏꯒ ꯀꯔꯤ ꯇꯧꯕꯒꯤꯀꯣ ꯑꯗꯨꯝ ꯍꯥꯎꯕꯗꯨꯅꯤꯀꯣ. ꯈꯥꯃꯦꯟ ꯑꯈꯥꯕꯤꯀꯣ. ꯈꯥꯃꯦꯟ ꯑꯈꯥꯕꯤꯁꯨ ꯍꯧꯋꯦ ꯑꯩꯈꯣꯏꯁꯤꯗ. ꯈꯥꯃꯦꯟ ꯑꯈꯥꯕꯤꯁꯤ ꯊꯛꯄꯗ ꯇꯠꯈꯤꯗ꯭ꯔꯅ ꯄꯥꯈꯠꯂꯤꯅꯤ. ꯈꯥꯃꯦꯟ ꯑꯈꯥꯕꯤꯗꯣ ꯌꯥꯝ ꯈꯥꯕꯗꯣ. ꯁꯤ ꯆꯥꯕ ꯌꯥꯝ ꯐꯩ. ꯑꯩꯅ ꯑꯦꯚ꯭ꯔꯤꯊꯤꯡ ꯀꯩꯅꯣ ꯃꯥꯟꯕꯤ ꯑꯃꯨꯛ ꯍꯦꯛꯀꯦꯀꯣ. ꯀꯩꯅꯣ ꯃꯥꯟꯕꯤ ꯑꯃ.
ꯃꯥꯟꯕꯤ ꯁꯤꯗꯤ ꯑꯁ ꯌꯦꯟ ꯀꯂꯦꯖꯥꯒ ꯎ ꯃꯣꯔꯣꯛꯀ ꯃꯦꯠꯂꯒ ꯁꯤ ꯀꯣꯜꯂ ꯆꯥꯕꯗꯤꯀꯣ ꯑꯁ ꯀꯔꯤ ꯍꯧꯒꯅꯤ ꯁꯤ ꯂꯩꯔꯦ ꯃꯣꯔꯣꯛ ꯂꯩꯔꯦ ꯇꯨ ꯑꯃꯁꯤꯗꯤ ꯅꯅꯥꯎ ꯑꯣꯏꯔꯝꯃꯦ ꯑꯃꯗꯤ ꯑꯂꯤꯔ ꯂꯩꯔꯝꯃꯤ ꯀꯣꯂꯤ ꯁꯥ ꯂꯩꯔꯝꯃꯤ ꯊꯦꯡꯅꯍꯧꯗ꯭ꯔꯦꯗꯅ ꯃꯥꯏ ꯒꯣꯠ ꯂꯤ ꯂꯩꯔꯝꯃꯦ ꯑꯁ ꯑꯃꯨꯛ ꯁꯤ ꯂꯤꯔꯦꯗ ꯃꯔꯨꯒꯤ ꯑꯣꯏꯔꯁꯦ ꯑꯗꯨ ꯌꯥꯔꯦ ꯇꯦꯅꯣꯃꯥꯟꯕꯤꯒꯤ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯇꯦꯅꯣꯃꯥꯟꯕꯤꯒꯤꯗꯤꯀꯣ ꯁꯤꯗꯁꯨ ꯂꯩꯔꯦ ꯁꯒꯥꯏ ꯁꯥꯔꯤꯁꯦ ꯁꯣ ꯁꯤꯅꯦ ꯁꯧꯒ꯭ꯔꯤ ꯑꯉꯥꯡꯕꯒꯤ ꯐꯥꯔꯝꯗꯣ ꯃꯌꯥꯝꯅ ꯍꯥꯏꯕꯗꯨ ꯁꯤ ꯂꯩꯁꯦ ꯁꯧꯒ꯭ꯔꯤ ꯑꯉꯥꯡꯕ ꯉꯥꯛꯇꯅꯤ ꯌꯦꯟꯁꯥꯡꯁꯦ ꯑꯗꯨꯝ ꯊꯥꯔꯗꯤ ꯑꯗꯨꯝ ꯍꯧꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯂꯥꯛꯄ ꯁꯤꯁꯨ ꯁꯧꯒ꯭ꯔꯤ ꯉꯥꯛꯇꯅꯤ ꯁꯤ ꯑꯦꯡꯒꯜꯁꯦ ꯂꯣꯏꯅ ꯁꯤ ꯁꯧꯒ꯭ꯔꯤꯅꯤ ꯑꯗꯨꯒ ꯎ ꯃꯣꯔꯣꯛ ꯑꯃꯨꯛ ꯌꯦꯡꯍꯟꯒꯦꯀꯣ ꯎ ꯃꯣꯔꯣꯛ ꯌꯦꯡꯁꯤ ꯎ ꯃꯣꯔꯣꯛ ꯎꯔꯦꯀꯣ ꯃꯌꯥꯝ ꯎ ꯃꯣꯔꯣꯛ ꯂꯥꯞꯊꯣꯛꯄ ꯎ ꯃꯣꯔꯣꯛ ꯂꯩꯔꯦ ꯎ ꯃꯣꯔꯣꯛꯁꯦ ꯎ ꯃꯣꯔꯣꯛ ꯐꯥꯝꯅꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝꯕ ꯅꯠꯇꯦꯗ 50 ꯈꯛ ꯊꯥꯕꯅꯦ ꯄꯥꯝꯕꯤ ꯎ ꯃꯣꯔꯣꯛ ꯕ꯭ꯌꯨꯇꯤꯐꯨꯜ ꯋꯥꯎ ꯁꯤ ꯎ ꯃꯣꯔꯣꯛ 50ꯅꯦ 50 ꯎ ꯃꯣꯔꯣꯛ ꯑꯗꯨꯒ ꯆꯥꯔꯁꯤ ꯄꯤꯔꯛꯄꯗꯤ ꯑꯩꯈꯣꯏꯒꯤ ꯁꯔꯃ ꯆꯤꯡꯊꯥꯝꯗꯒꯤ ꯁꯔꯃ ꯄꯤꯔꯛꯄꯅꯤ ꯃꯣꯏ ꯐꯦꯃꯤꯂꯤꯅ ꯁꯤꯗꯤ ꯁꯥꯒꯅꯤ ꯍꯥꯏꯁꯤꯗꯤ ꯌꯦꯟ ꯀꯂꯦꯖꯥꯒ ꯃꯦꯠꯂꯗꯤꯀꯣ ꯀꯂꯦꯖꯥꯒ ꯁꯤꯒ ꯇꯧꯔꯒ ꯇꯦꯅꯣꯃꯥꯟꯕꯤꯒ ꯑꯗꯒꯤ ꯄꯣꯡ ꯍꯋꯥꯏꯒ ꯃꯀꯛ ꯁꯣꯏꯔꯒ ꯃꯦꯠꯄꯗꯤ ꯑꯁ ꯍꯥꯎꯕꯅꯤ ꯑꯗꯨꯅ ꯂꯣꯏꯅꯃꯛꯁꯤ ꯄꯥꯜꯂꯦ ꯎ ꯃꯣꯔꯣꯛ ꯑꯇꯩ ꯑꯇꯩꯀꯣ ꯃꯌꯥꯝ ꯑꯀꯪꯕꯁꯨ ꯄꯥꯝꯕꯤ ꯑꯃꯗꯤ ꯌꯥꯎꯔꯦ ꯑꯗꯣ ꯑꯀꯪꯕꯁꯦ ꯍꯦꯛꯇꯕ ꯌꯥꯔꯔꯣꯏ ꯑꯩ ꯃꯔꯛꯇ ꯆꯪꯁꯤꯀꯣ ꯁꯨꯝ ꯃꯌꯥꯝ ꯕꯤꯠ ꯇꯧꯕꯅꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯍꯧꯕꯗꯣ ꯑꯗꯨꯒ नीचे गिर गया गिर गया खंग्रे सम सम थिंखेको नंगी मांगदसु मताबनी नंगी मांगदसु दुदा मरु मताबनीको सी हिदा काप्तबनी अदु हिदा कापमदि मा केनबसे फगदबनी हिदा काफौद्रे लपटेट को मा पिकनिंग काफौगदमनेबा काफौद्रे अदुना Sumro kiam lei de here de am pamui yam la he kuna ka ko ton tong stu yaw ni su ro ong o yaw ni kari no bora ga cha ga o si adigo sa ga ni ma sikil ga loina o ga ni yam pan ke stu yam pan ne du ying mu da ngam de ni de o mo ro ya khai ka tang tu gi put तरा सांग फुट 5 पाक जगह में फजना थोलगा थाब याय लेको सिदे तो इको यासे ओनिंग बगिनी दा कोन उमरो को पान मदो तो याम पाले उमरो सो मसिने मैं उमरो की फार्म गाय याम नोनिंग फार्म नते सुम मचा मा हाइतरे किचन गार्डन ने हम सारनी सिको so thank you so much some tek thajaba da sidasu khamen yam hauri yandem hauri kitchen garden sum semani da president chaba ta to bu so thank you sigi sang tek pagi ngakang sum aina update to ni da mayam da ko thank you yam bi bagi thak chari